ꯃꯌꯥꯝ ꯉꯁꯤ ꯑꯃꯨꯛ ꯑꯅꯧꯕ ꯃꯨꯛꯕꯥꯡ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯉꯁꯤꯒꯤ ꯃꯊꯦꯜꯗꯤ ꯃꯌꯥꯝ ꯁꯤꯒ ꯌꯣꯡꯆꯥꯛ ꯑꯥꯂꯨ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯏꯔꯣꯟꯕ ꯂꯩꯔꯦ ꯃꯌꯥꯝ꯫ ꯌꯣꯡꯆꯥꯛ ꯑꯥꯂꯨꯅꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯅꯦ ꯏꯔꯣꯟꯕ, ꯑꯗꯨꯒ ꯁꯤꯒꯅ ꯄꯥꯎ ꯉꯥ ꯊꯣꯡꯕ, ꯑꯗꯨꯒ ꯁꯤꯅ ꯃꯄꯪꯒ ꯃꯍꯤꯒ ꯀꯣꯕꯤꯂꯦꯁ ꯍꯥꯞꯄꯤ ꯑꯥꯂꯨ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯌꯥꯅ ꯁꯤꯗ ꯂꯩꯔꯦ꯫ ꯑꯗꯨꯒ ꯁꯂꯥꯠꯅ ꯒꯥꯖꯔꯒ ꯀꯦꯕꯦꯖꯀ ꯂꯩꯔꯦ꯫ ꯑꯗꯨꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯆꯥꯅꯔꯁꯤ ꯑꯁꯤꯅꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝ ꯉꯁꯤ ꯑꯃꯨꯛ ꯎꯅꯔꯦ꯫ ꯉꯁꯤꯒꯤ ꯑꯅꯧꯕ ꯃꯨꯛꯕꯥꯡ ꯑꯃ ꯄꯨꯔꯦ꯫ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯗꯤ ꯄꯥꯎ ꯉꯥ ꯊꯣꯡꯕꯅꯤ, ꯑꯗꯨꯒ ꯁꯤꯗ ꯀꯣꯕꯤꯂꯩꯅꯦ ꯑꯥꯂꯨꯅꯦ ꯈꯔ ꯌꯥꯅꯤ, ꯑꯗꯨꯒ ꯑꯥꯂꯨꯒ ꯌꯣꯡꯆꯥꯛꯀ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯒ ꯏꯔꯣꯜꯂꯦ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯤ꯫ ꯑꯗꯨꯗꯤ ꯑꯩꯒꯤ ꯍꯧꯅꯕꯤ ꯂꯥꯏꯒꯤ ꯍꯥꯟꯅ ꯀꯠꯆꯔꯒꯦ ꯃꯌꯥꯝ꯫ ꯑꯩꯒꯤ ꯍꯧꯅꯕꯤ ꯂꯥꯏꯒꯤ ꯀꯠꯆꯔꯒꯦ ꯃꯌꯥꯝꯁꯤꯕꯨ꯫ ꯑꯩꯒꯤ ꯍꯧꯅꯕꯤ ꯂꯥꯏꯒꯤ ꯀꯠꯆꯔꯦ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯤ꯫ ꯏꯔꯣꯟꯕꯁꯦ ꯍꯥꯟꯅ ꯇꯣꯠꯂꯁꯤ ꯃꯌꯥꯝ꯫ ꯌꯣꯡꯆꯥꯛꯁꯦ ꯐꯖꯅ ꯍꯥꯞꯆꯜꯂꯦ, ꯍꯩꯗꯤ ꯍꯩꯅꯕ ꯅꯠꯇꯦ, ꯃꯇꯝ ꯌꯥꯝ ꯆꯪꯉꯤ ꯃꯌꯥꯝ꯫ ꯃꯌꯥꯝ ꯌꯣꯡꯆꯥꯛꯅꯤ, ꯍꯩꯗꯤ ꯍꯩꯅꯗꯦ, ꯑꯗꯨꯝ ꯆꯥꯔꯤꯅꯤ ꯃꯇꯝ ꯌꯥꯝ꯫ Belum sakit ha. Ma'am, how mana wang semua dia aja. Chicken ni semua. Bismillah. Nó không có dám hỏi mình. Đừng nói thì ta thì không thể sao nó lên nha. Ngon đấy.
ꯃꯌꯥꯝꯒꯤ ꯂꯥꯁꯇ ꯑꯗꯨꯗꯤ ꯃꯌꯥꯝꯒꯤ ꯂꯥꯁꯇ ꯉꯥꯁꯨ ꯆꯥꯎꯅ ꯆꯥꯔꯝꯗ ꯌꯦꯡꯒ ꯉꯝꯗ mềm tầng hai mắt chai á tầng hai mắt lên xin ngầm đạn không mềm cha vào rồi bạn nào mà tao sẽ lấy xin lagi cái xin chúng sẽ biết lại xin nào mềm na like share to bilang mo ano biết nào xin ngầm na subscribe to share at di ba mating vlog to mga nasibahan niya